पाउसरेंफम ओइबमर ओइब पाउ खरा अपडेट तौजरी कॉन्स्टिट्यूशन डे द प्राइम मिनिस्टर फंडामेंटल ड्यूटीज न सिटीजन पुनमकी अहानबा मरुइब थौदांग ओइगदबने लेबाक असना निंगताम लखिब सही चाम सुरकदब असद लेबाक असिब हेना अवांग थाक द पुखनरब सिटीजन सिंगी अहानबा मरुइब थौदांग अदो मखोई की फंडामेंटल ड्यूटीज पांगथोपन ओइगदबनी आनगसी प्राइम मिनिस्टर नरेंद्र मोदी न हाइग्रे सुप्रीम कोर्ट कॉन्स्टिट्यूशन डे थौरमदा वांगबदा प्राइम मिनिस्टर मोदी न हाइगी खोंगलै थुना चौखटपा अमसुंग सेनमिटलोन चौखटपा लेबाक ओइरकलिबा इंडिया दा मालेम पुंबदा येंगली लेबाक असिना मथंग सेउलदा G20 प्रेसिडेंसी हुदो पाइरगनी मसी मालेमगी मफुमदा लेबाक असिगी तौवा ngamba थबक अदु लानथोकनबा असबा खुदोंग चाबा मने आइखोई टीम इंडिया ओइना मालेमगी फंबाकदा इंडिया की इज्जत हेंगनहनबगी माइकैदा थबक तौगदबनी अमसुंग इंडिया ना मालमगी दमक तौरिबा थबक सिंग अदु थोकदबनी मसी आइखोई अपुनबा इथौदांगने डेमोक्रेसी की ममा अदु ओइना इंडिया की मसक अदु आइखोइना कनखनन बताबनी मांगना हाई की डेमोक्रेसी की ममा अदु ओइबगी मोंगदा लेबाक असिना मसिगी थाइनगी वकल फ्रीडम सिंग अमसुंग कॉन्स्टिट्यूशन की स्पिरिट अदु कनखनन बदा नुंगाइबा पोगे कॉन्स्टिट्यूशन की प्रेम्बल अदु की आनबा वही अहोम वी द पीपल असी अफिल थाजबा अमसुंग वसकमनी कॉन्स्टिट्यूशन की मसिगी स्पिरिट असी मालेम की मनुंगदा डेमोक्रेसी की ममा अदु रखरबा इंडिया की स्पिरिट अदुने हाउसिकी अनोबा मतमदा कॉन्स्टिट्यूशन असना लेबाक असिगी कल्चरल अमसुंग मोरल इमोशन पुनबक कौंसिले हाइन प्राइम मिनिस्टर मोदी न हाइगे इक्वालिटी अमसुंग इम्पोर्टमेंट गुंबा हिरम सिंह द हेना फजना खंगनब नहारोल सिंगना कॉन्स्टिट्यूशन की मरमदा खंगबा हेंगदहनबा मथौ थाई हाइनसु प्राइम मिनिस्टर मोदी न सेना फनके Information and Communication Technology Annual Court Singi Kuthangda Litigant Sing Lawyer Sing Amasung Judiciary the Service Sing Piva E-Court Project Makada Anubo Tawang Sing Prime Minister Nahaudoke Mahana Haudokiba Anuba Tawang Sing Virtual Justice Clock Just IS Mobile F20 Digital Court Amasung S3 S Website Sing Yauri Constitution Day Tharum Adu Chief Justice of India D.Y. Chandrachud Law Minister Kiran Rijiju Supreme Court के जज सिंह एंटोनी जनरल आर.के. भेंकटरमणी सॉलिसिटर जनरल तुषार मेहता मसुंग सुप्रीम कोर्ट बार एसोसिएशन की प्रेसिडेंट विकास सिंह सरुगा के मेघालय दा चथोक चसिन तौबदा मखाताना असम लेखांगना थिंबा थमले असम अमसुंग मेघालय स्टेट अनि की मरकदा हौखिबा लेबाक पुपन नमित थोखिबा लाइबक थिबा थौदोग अमदा मरा लाइजरबा मिय तरुक सेनक्रबा मतों स्टेट अनि की गांखै की सरुक्ता लैरबा मियोसिंग की मरकदा उंखनबा थोलकपा याबगी अकीबा लैबना बरम ओरगा सेक्युरिटी की अगनबा सेक्शन थौरांगसिंग लौखटबा हौखिबा लोइनना असम की नंबर ओइबा गारी अमदा मेघालय दा संगदनबा लेंगाना पीखिबा ओरर अदु मखाताना चनाखिगनि हाइरे अमरमदा मेघालय गवर्नमेंट मखाताना स्टेट असि की डिस्ट्रिक्ट तरीदा इंटरनेट सर्विस पुंगनि फुगनि पान सस्पेंड तौग्रे हाइरे असम पुलिस ना मेघालय गांखै की सरुक्ता नंबै कापा की थौदोकदा मराल लैजदबा मेघालय की मियोय मंगा यावना असम के फॉरेस्ट गार्ड अमसियन की पुलिस की काहनबा थोंग अतोबा माइकै क्यादगी अकनबा मोंगदा यानिंगदबा फोंगदोकना रखिबा लोइनना थौदोगसि सेनरिबा पुलिस पर्सन सिंग की मदकता एक्शन लौखनबा तक्सिनदुना लागली थौदोगसि सेंटर ना CBI दा थिजनबा खंगनखिबा लैरे अमरुमदा असम गवर्नमेंट जुमथंगरिबा स्टेट मेघालय इराक मफुंग फाना कंट्रोल तौद्रिबा फावबा सतनबा खंगनखिबा लोइनना यामना सेक्शन लैनबा खंगनलगली मियोय तरुक सेनखिबगी थौदोक अतुना मरम ओरगा मेघालय की कोनुंग शिलोंगदा मियामगी ओइबा अकनबा यौलाखिबा अदु खरा हंधाग्रे ngasi goina lambi mayade miyochina thoraklaga lambi thatpa amadi tar mai thabagi chang hanthagibaga loinana pamdaba thodok sing thokibagi pauk leitre thodogasi CBI da sinaduna thijilhalagani ana center na phongdokhraba matong miyamgi yehu khara nem tharakhibani haire UN official की करेम कथाइना बा वफम तालिबान कंडेम तौग्रे इस्लाम गमरी लेना UN official अमना फोंदोकिबा करेम कथाइना बा वफम इस्लामिक इमिरेट ऑफ अफगानिस्तान की स्पोकपर्सन Zabihullah Mujahidna थांगचनबिता ट्विटर की खुथांगदा कंडेम तौग्रे अन लोकल मीडिया रिपोर्टिंग हाइरे तालिबान के स्पोकपर्सन असना वफम असि फोंदोक्तंगी ममांगदगी ममांगी नमित यूनाइटेड नेशंस हाई कमीशन की स्पोकपर्सन ना सैना फुदना सेरा पीबगी थवो मियोबगी मतौ नते अमसुंग यामना तमथीबा नुंसी हैतबगी थवोंगनी हाना फोंदोकिबने तालिबान की स्पोक्समैन मुजाहिद हाइकी मदुदी इस्लाम की फेनल कोड इम्प्लीमेंट तौबगी मतंगदा फोंदोरकलिबा वफम असि सेंगलबा इस्लाम लाइनिंग लंबीबु करीम कथाइनबने अमसुंग वफम मदु इंटरनेशनल स्टैंडर्ड की मयुक्तसु ओय मान मखातना हाइकी मदुदी इस्लाम का मरी लेनबा लेबाकसिंग अमसुंग ऑर्गेनाइजेशन सिंगदा इंडिविजुअल सिंगबो मखोगी महूत सिंदुना थौदांग मसक खंगदबा अमसुंग कायहुबा वरोल सिंग फोंदो हलोइदबने अफगानिस्तान द कॉर्पोरेट पनिशमेंट पीबगी मयुक्ता इराय नुमिता UN राइट्स ऑफिस की स्पोकपर्सन राविना
Samdasani na statement ama isu taukiba matungda Taliban gi maikhaidagi pakhomasi pirakpani. Samdasani na haiki madudi de facto authority singna miyam mamangda miyoi kyabo saina fokiba thodogadu yamna nungnangningai oi. Wafam asi phongdokbaga loina namhakna asigumba makalki punishment people lemnanabasu appeal tauge. Statement aduda corporate punishment asi torture amasung atai miyoibagi minungsi yawbagi matau siendava punishment gi mayukta leiriva convention amadi international covenant on civil and political rights kimata makhada athingbalai haina supanke. Prime Minister Sharif Turkey gi President Erdogan na Pakistan gi nobo warship ama launch tawgre. Pakistan ki Prime Minister Shehbaz Sharif amasung Turkey ki President Recep Tayyip Erdogan na Pakistani Navy ki damak Turkey na sahaba corvette warship ama puna launch tawminagre. Warship adu strategic cooperation ama ki makada Pakistani Navy ki damak tasakibani hana media report mana haire. Turkey ki President invite tawbadagi minini ki khongsata Leibakasta Minister Singh amasung officials ki delegation ama ga loinana. Lagliba irai nimita land ki sahas adu launch tawbagi tawram da haiki madudi PNS Khyber launch tawriba aduna lebakani ki marakta leiriba defense cooperation handa seselakle haibasi ulle. Istanbul Sevilla da pangto kiba PNS Khyber launch tawbagi thawramaduda Sharif na makhatan haiki madudi malem pumbana Pakistan amasung Turkey gi masimnaw oibagi maribo kalak naraklaba matamasida laibakani gi tawgadabadi makoi gi lam kya ki marising strategic partnership onthokpa sini. PNS Khyber asi joint cooperation project amaki makhada Turkey na Pakistani Navy ki damakta sahaba corvette jahaz mari gi manungda ahum subani project adugi makhada Turkey na Pakistani Navy ki damakta corvette warship mari sagadabani warship ani Istanbul da sagadabani amasung Karachi da ani sagadabani. PNS before an maming thon kiba Pakistani gi Navy ki ahanba corvette warship kumza lisingani kunga gi Augusta Istanbul da launch tawgi ani subo warship PNS Badr sanana bagi damakta kumza lisingani kun gadi thoi ki meda Karachi da ure payung tamke jahasing adu Turkish state na chalaiba defense contractor firm amba oriba ASFAT ingna savani jahas adu launch tawgi thoram adu da Prime Minister Shehbaz Sharif na mari suba jahas kumza lisingani kun gamangha ki January da deliver tawgani haina law thoke. Saudi Arabia na numit tara gani thoi ni ki manungda miyoi tara ga taret arkre. Saudi Arabia na November tara dagi hauzik pawda drug amasung contraband offensive chathabagi maral sikrabam yoi tara ga taret hatkibaga loinana sahi asigi oina kingdom asida hatkiba sibagi charak fanglaba miyoi singi apun bamasing asi samagani fuga mari sore hari. Saudi Arabia da tongan ba maral singa mari leina miyoi kya hatkiba sigi matangda UN Human Rights Office ki spokesperson Elizabeth Trossel na hari madudi masi Saudi Arabia da sumnagi sahi ama khaki manungda arekor oiba mong da piriwa capital punishment masingni mihat sing adubu yamna nungnang ningai oi hana paladu nam hang haiki mia sing adubu yamna nungai ningai oi hana paladu nam hang haiki Saudi authorities na hatkiba adugi manungda Syrian mari Pakistani ahum Jordanian ahum amasung Saudi taret yaure. High Commissioner for Human Rights ki office na statement amada hai Saudi Arabia da drug mari leinaba offense ngi damakta cherak koina mi hat pawrapa si yamna nungai ningai oi pakhong thang amani malem pumbagi oina sibagi charak biba lepnana bagi wafam UN General Assembly da lebak ayamana khanakhiba matung somdagi namit khani ki manungda lebak asina egois masing jamna capital punishment pikhiba asina aikoi wohiana nungnang halle makatana statement aduna hai ki sibagi charak phanglagani habagi thajaba leiriba Hosel Abu Al Khair kawwa Jordanian nufa asina Saudi government da mahakwa saragadu pibitana bahai jaki ana claim tawwa report kya su phangki Sahiya sigi master Saudi authorities in the wakata da mi marfugani pan hatkibane. Human Rights Watch ki matungina madu sibagi jarak pi bagi chang yariba makai hantaragani ain handak ta thajaba pi khiba leina pangthora ki ba sahi ki hamoki manungda khwati ki masing jama pi ha singni. Saudi authorities in tongan ba charging da hatkiba mi masing na kumja lising amaga champan ubudra mapanda mekagi grant moxis tawkibaga mari leina conviction pi khiba lalahu umfugum dai pulap oina kumja lising amaga champan Marfugi January da hatkiba adudagi pawba heli haire Mekagi Grand Mox satagiba etegadu lalobusna kingdom asida masung Islam gi khwaidagi senglaba site target tawbagi khwaidagi sathiba thaudongni haina longnari kumja lising ani taragani fanda Saudi Arabia gi crown Prince Mohammed bin Salman na maki laibakna justice system da ahongba chawna lagan duda sebagi charak pibagi chang hantaragani hana lautokibane maki administration mi hatpagi marat leiraba mi singkhakta da capital punishment implement tawna da khanari hana makhata na phongdora khibane China na North Korea ga thabak tawminatuna malemda santi thamningbagi apambod khre
China na North Korea ga thabak tawminatuna malem asida santi thamningbagi apambo utkre an official report amagi matungina phongdokle. China gi President Xi Jinping na North Korea gi leader Kim Jong Un da phongdokhiba wafam amada China na malem gi santi thamnanabagi damakta North Korea ga punna thabak tawminabagi apamba lay. North Korea na intercontinental ballistic missile yauna changyang kaya ama mari pangtholakiba serakda President Xi Jinping gi wafam asi phongdorakibane. Handak ki Seoul khara gi matamasda North Korea na record oiba mongda misal kaya leptan sangyang pangthorakiba asina tari subat nuclear test ama pangthorakadra haibagi singnaba lairibani. Kim Jong Un da pikhiba mahaki bawzel da Xi Jinping na hairibadi China na region asigi amadi malem asigi oina chakotpa tangdu leitaba fibam ama lehnadabagi damakta North Korea ga thabak tawminanabagi sem sadona lay. Malem asi mamang manada pamongda ahongba lakliba asina maram oraga ekoina North Korea ga punna khusamnaduna thabak paikatningbagi apamba lay. President Xi Jinping na Indonesia ki Bali da G20 summit ki sidelines da US ki President Joe Biden ka unakibada China na North Korea ki maikadagi maka tana ungkan bagi thong sing engkat hanaba honarakloi habagi thasabo wafam amatham kibane. US ki maikadagi ai kibada China amadi North Korea laipakani asi yamna maru oiba ally ama oibaga loinana economy ki benefactor amasu oiribani November ki tang taraga nifanda misal launch tawkibado North Korea ki oina khwaidagi nova intercontinental ballistic missile oibaga loinana US ki mainland tamna target tawpa ngambagi sakti cheli aribane. UN Security Council ki maikadagi North Korea na missile launch tawkibagi matangda afongpa mifam ama kauduna khanakhrabane. United States, Britain, France amadi India yauna malem gi lebak taraga marina North Korea na sathagiba action adu akan bamongda condemn tawke. Poland na Germany bu Ukraine da Patriot missile pinanaba taksin gre NATO gi sifnadi Ukraine da Patriot missile piwa pidaba Germany gi makha phone laire khangan gre. Handak da Poland Ukraine ga taina border village amada missile tasilaktuna fokai ki bagi thodokta miyoi ani sikraba matung tarakpada Germany na Poland da Patriot missile pinanabagi damakta offer tawrakibada Poland gi maikaidagi di Ukraine da Patriot missile adu pinanaba taksin gre an official report amagi matungina phongdokli. Germany na di Patriot missile deploy tawgadoriba adu NATO ki saruk oina deploy tawgadaba oibanina Ukraine ki pibagi wafam dadi yaningdaba lairi adu NATO ki chief James Stoltenberg na di Germany na Ukraine da US na sava Patriot missile defense system piba pidaba haibasi Germany ki makha phone laire haire. Poland ki defense minister Mariusz Błaszczak na di Germany ki government da Poland da pinanaba khanariba US na sava Patriot missile adu Ukraine da pinanaba daksilake. Ukraine ka taina bada leiba Poland ki village da missile tasilaktuna pokhai ki bagi thakdok laikhraba matung tarakpada Germany na Poland amadi masigi jumthang na leiriba NATO ki partner singda US na sava surface to air missile SMM defense system pinanaba over tawkhrabani. Poland ki defense minister vokala ki wafam adugi matangda Germany ki maikadagi pakum piratuna hairibadi Patriot missile sing adu akakna bamong amada Poland da sinanaba khanarambane. Germany ki defense minister Christian Lambrecht na phongdokibada Patriot missile sing adu NATO ki integrated air defense ki saruk oibana NATO ki territory khaktada deploy tawnaba thawrang tawrambane. NATO ki territory ki wangmada Patriot missile sinna bhaibasi NATO amati masiga khongpu oina satminariba laibak singa hanana khananabagi Khanabagi tangai fadaba amalai aina Germany ki defense minister na haike. Hausi Germany da Patriot missile battery taraga ni thoilai aduga Patriot missile unit anina Slovakia da deploy tawre loinna Poland da Patriot missile gi unit ama air protection tawna bagi namakta deploy tawna ba offer tawgibani Ukraine lebak asidi NATO ki member state amadi oidri adubo NATO ki member oining bagi apambadi lairibane. Maragas da Estonia ki defense minister Hanno Fevgut na di NATO ki member sing asina solution ama purakpagi tangai fadaba adu laire. Estonia ki defense minister Fevgut na NATO ki member sing marakta matmanaba purakpasangi habagi wafam phongdokre. Russia na di NATO ki member sing marakta khaibung tana bagi apamba lairibane. Andak da Poland misan tasin na pokhai ki bagi thokdok adu da economy kup nahum sing da laiba habasi tangai fadaba am oire Germany ki maikadagi Ukraine da IRIS-T system ki mateng piriba du thagat pa su phongdoke. Germany masagi unasu harba missile system asi laitribani US ki Raytheon company na sava Patriot missile defense system asi update tawragani haire. System asi radar collection command control unit amadi tongan ba missile interceptor singi collection da base tawani Patriot missile system ki radar asina target yang kai fawagi matakta track tawba ngamba gal loinana
Amukta target mangadi engage tawba ngami harba missile system asida kilometer ani ki mathakta leiba altitude chawpa ngambaga loinana kilometer chambaga homfu lapna leiba mafamsingda target tawba ngame nagalamromda khulai laiselaktabadagi Russia Ukraine da ariba nuclear cruise missile sing sinare ningthamda mafungfana yawtringi mang oidana Russia na augi basaul khara asida Ukraine gi for grid da atamnana target tawduna asanba missile sing sinaduna strike jadagi baga loinana lan gi saithing chawnam phayuk nariba leibhak asigi energy system apumbagi sada yankai mak ta khre tawgi musung thangchun mit Britain na Vladimir Putin gi force na hauzik ariba nuclear cruise missile sing dagi nuclear warhead sing lautolaga conventional khulai sing haplaga natragana munition jawdana Ukraine da kafa horomba yai habagi git amma pikre thawng asiga mari leinana Russia gi pandam karino haibasi chapchana khangba ngamdrabasu masina Russia gi asan ba missile sing gi stock da leiriba khulai handarakle haibasi Only and British military intelligence statement aman haire. Atoba matamda Moscow gi pandam sing phanglagani and Putin na Ukraine gi landa mathwai thakraba Russia gi lanmi sing gi mongsingda thajaba pikhiba matong. Mathangi nomite statement asi lakpani agency na Putin gi warol paladun hai. Akoi gi pandam sing phangnaba akoi na makha thana lanjang sangsin ki gani. Atoba matamda akoi gi pandam sing soidana phangphangam lagani akoi gi thawna leiraba lanmi singda leiba gi pandam phangnana pa lan thengnabada mathwai thakiba asida Isamak jauna lebak asigi lusingba panamana imong manong singi awabada saru yare. Ata Europe ki lebak singi wanadi power supply faction na lepkhiba na maram oidana wana khang leba Ukraine gi imong million taruk henba pumateng pangna da makhoi na ngamba sing langna da bahona ragli. Russia na lisang sitna air strike sing satharakpa na maram oidana ningtham tha sanglaklaba matam basida Ukraine ki energy infrastructure da chauna saitheng nangli lan asigi hanpa ningtham tha Ukraine na Russia na pasin kiba lamsing amuk handokpa ngamna da makha na counter offensive campaign sathagi kadra natragana Russia ki commander sina kipki khongjang thingba ngamgadra habagi sangyang mayuna lagani Iran mitai UN humanitarian office ki spokesman na phongdo khibada Ukraine na electricity ising supply amasung maisa yaudana sathira ba ningtham thagi ayingba mayukna gadore Russia na Kherson city da bomb kapsela khibada civilian taraga manga sire Russia na Ukraine gi khathang ba city Kherson da bomb kapsela padagi civilian tarabang sire han official report amagi matungina phongdogle Ukraine gi marwai ba city singda Russia na air strike sathar padagi mai ising phangdabagi awabo meyuk nariba asi kokhanna bagi damakta engineer singna yamna kanna khonari ngai charakda Kherson city da Russian attack tawrak padagi civilian taramanga adu seki bane andaki chayul khara gi matam asida Russian air strike sathar pa asida Ukraine gi energy infrastructure sing da faction na amaga da thogale Ukraine gi president Volodymyr Zelensky na phongdo khibada hauze lepak asida leiriba miyoi million taruklum henbadi mai phangdabagi awaba mayuk naribane Russia na Ukraine gi energy infrastructure sing da faction na attack tawduna amaga da thohan kraba matung tarakpada ningtham thagi matam sangchilakpana Ukraine gi wenadi ingman badagi miyoi kya ama asiana nangadore Ukraine da National Energy Company Okre narkon haikibada hauzik lepak asigi electricity gi sada kontra gi sangde piba ngamdre Technician singna hingnong thil naitana mai phangan na bayamna kanna honari bani adubo lagli basayul asidan mai phangan bagi changasi khara hengadan bangam laba yai ana thajanari Ukraine gi khatang basidi Kherson asi endakte Ukraine gi lanmi sin amuk khana lausin bangam khibani adubo Russia gi lanmi singi maike dagi akan bomong da attack satharagli Russia na Kherson city da satharaki be attack ta civilian taraga manga sigri aduga angang ma yauna kontraga manga asoka panangre Nagalamromda Nigeria da gunman sing nam yoi tara manga hargre handak da Nigeria da sathakiba nongmai gi attack sing da punnam yoi tara manga sigri amasung atai taraga mathoi asoka panangre an agency gi report na haire report aduna Nigeria gi Kaduna state gi Internet Security and Home Affairs ki commissioner Samuel Aruman gi warol paladuna hai sathireba attack sing adu sagul sunibita village mari da masakhangdaba gunman sing da sathakibane Gunmen sing atu da bele sing atu da landa atu na miyam dagi sel mun na bahona kibani an local paukse Ganesan irai numit ki report amada pan ki report adu ki matungina nangmai paiwa edikar sing atu ba khunja sing nasu mayuk na duna atheng ba peke khunja sing na khulai paiba sing adu ki mayuk da khongpom chen lep khibaga loinana makoi ki thawung adu da ningba kairaba khulai paiba sing atu na khunja sing da nangmai ka pa hauki an source amada phangdoke thada base tawwa nuclear power plant ama sahi taruki manung da China na semna ba thawrang dawre Lising ani kungani fan power gi manung da China na han boy na thada base tawwa nuclear power plant ama thamna ba thawrang lawat kre are thawang asi NASA na express exploration da khumang jawsi lakliba asiba singna da paikala pa thawrang ni leibak asigi kajin na pirak pa report ama da thada base tawduna chengwat kadoriba nuclear power plant asi marwina nuclear energy gi sakdi na pangtho kadoribani masigi baru iwa configuration sing adu gi damakta hope for
Colviter amasong rover number oiba thaudang lawduna Seng E67 amadi 8 ki mission singna sangbajar kadabani hauki basai kara asda chin space ki lamda khumang chausina thabak tawragli masigi saruk kamoina thada makal kya ge satellite sing thaduna mafam atuda makoi ge maranai oiba space station ama sagalibani station aduna Mars planet romda mai on chin to Mars da anuba setting ama tawna bagi pandam su thamlibani makoina faikaliba thawrang asi US ki NASA bu atamna competition tawbagi khongthang da sangsilapaki thawung ne NASA na hujiksu rover satellite na red planet haibadi Mars saluraba matung astro aduna abuk halaglaga thada tarak nadbagi thawang sahi tara asigi manungda pangthok na ba pandam thamle China amadi US anin space program da lupa $1 billion kya sading tawduna kanna sangdam nari aire aroibe the content sing asigi markui ba pau khara asiba paudam jariba Manipur local news YouTube channel asidagi yang beriba punama padaga jari channel sin adom da kana badi subscribe to we business subscribe to we romoloina like and share to busu kawi ko napna makpo amakhanna thagajari